Soram Sunil Imphal Municipal Council ki Mayor Maibon Famoina Deputy Mayor Oire Matam Helaba Chana Tana Polam Sing Imphal Mafam Singda Yon Gitam Satabada Marilenaba Department Yang Sinbawale Amasung Nilamani English School Mang Imphal na Sahitra Tre Makhagi Amadi Integrated School Malom na Sahitra Mari Makhagi District Suberto Mukherjee Football Tournament ki champion oikre Kurumdari Ming Tabri Sumbutaram Nokchari Housing Mapung Pao Imphal Municipal Corporation ki Soram Sunilbu Corporation Sigi Mayor Maibon Famoina Deputy Mayor Oide BJP Councillors Singi Boycott Marakta Ward ki Councillor Soram Sunil Amasung Ward number Kuntaruki Maibon Famoibu Imphal West ki DCN Geoffreyna Imphal Municipal Corporation ki holda was locate Tormadu BJP ki Councillor Madi Independent Councillor Masar Yakide Hanagi Chairperson Enimai Sharma IMC ki CEO NG Uttam Kumar SEO Lampel Banti Konthozam Saryaki Koi sob license bu already ro sob license bu koi low bangam leiwa hai tai ado ayam thuna after kaina se da join to bodagi 6 month dagi di sob license kumba han income la ko ya source income ma mabarasin yam thuna to gen khali ado municipality administration engineer exercise sima Deputy Mayor Maibon Famoina Imphal City Manungda Thaknaba Phawai Sing Phangba Loinana Iram Nala Matik Chahan Bana Ahanba Miyeng Thangani Corporation Asi Leriba Staff Amadi Councillors Singapurga City Asibu Saukul Anna Bathaw Paikakani Haiki Aji municipality sida koi sangla matungda kha leidiba maruina koi gi municipality manungda koi gi electors sing councillors sing siga aduga koi gi administration da leiba block siga king difference kumba khal leiba sing sio ai semlok sage aduga unite purakba ngamna binukta e wakhalunda sum puro lakni awite ai na karabni na aduya angam thakta asukumatik unity hai halaga Imphal municipality manung asida chumba khra aduga anobam kha utke ha wakhalunda sum lejai aduga mui cooperation yaudri yadabni na mui cooperation lawna ba ai maja importance pijege Imphal ki Tonga Fom Singda Sana Thanaba Matam Helaba Posing Yonbada Mari Lenaba Department na Yengsinba Watle Handa case na Poyan Tormi Haiba Tum Pagat Kiba Tangal Kaitela Laiba Blue Mool Hotel da Kokfai Suzakaba Ladu Yolombu Watok Amadi Ngarang Desam na Drive Satabada Pauna Kaitela Laiba New Hin Jalpal Hotel da Haksang Sokningai Oiba Monga Makhal Makha Kaya Sathak Amadi Atomahu Yolomba Tenar Kibamadi Ngarang BT Rota Laiba Sana Thanaba Yonba Hotel Amadagi Johnson School ki Ojasingna Singara Lerga Charubada Kahena Sinbadagi Ojasing Hotel complaint Tawada Hotel Kambuna Makuina Taukiba Aran Basindu Masana Yazaki Wafum Lakre Maher Lup Yauna Miam Singba Tabak Singasi Tenarki Makai Marilenaba Department Tabak Lokotrabadi Noma Gimiam Haxel Sound Akai Olympic Film the Lady Panbayai Food Safety Department na matam goina tawag paikatuna asigumba chana thangnaba polam sing yoleba maruina hotel singna matam hela pochai yonba amadi hygienic oiba mawngda sanaba polam sing yolamdabagi matangda fagatuna fine thianba amadi hotel fawa thingjimgi thabak chathaba laikrabasu tungkoina chanagadaba mawngdi makhada thabak paikataba amadi ngaihak ki oiba mawngda thabak tawna makhatana hotel kayana miyamda haksang songningai oiba sana thangnaba polam sing yonbagi thabak leptana chatharakli Cherak sida miyam ki haksel da akai ba thon ba ya bomong da ngarang thong lonsin khraba pauna kaithel da leiba New Hin Janpal Hotel ki license food safety administration Imphal West ki designated officer in charge wise citizen ka kre ngarang hotel sida desam ki thomi sin da pirak pa pau amagi matungina food safety officer Imphal West Dr Moirang Them Dinesh da pikalak pa report amadi yumpham moraga license ka kibani Miyam ki haksel da akai ba piroi da amadi sanitary ki tabak toram sing ningthina paikatri phawba chana thangna polam sing hotel asna yon ba yaro hairi Film Gilamda National and International Award Fanglakraba Singkai Kumnaba Utpagi Torama Mangasi MFDS ki Auditorium Hall Pangthokre Manipur Film Development Society amadi Senior Artists and Technician Association Manipur Katana sinu pangthokre Torama duda Chief Secretary O Nabakishore Art and Culture ki Commissioner K Radha Kumar Filmmaker A. Syam Sharma amadi Kata ki President L. Bankas Sharma su Saryaki
लिसिंग नि तरा मंगागी नेशनल मसु इंटरनेशनल अवार्ड फंगलखरबा फिल्म डायरेक्टर हबम पवन कुमार मीना लोंगजम हावरोंगबम माइपाक्सना मदि फिल्म क्रिटिक मेगा चंद्र कोंगबम दा खुदोल पोट पीदुन इकाई खुमनकी एसाम शर्मना नेशनल मदि इंटरनेशनल अवार्ड कदाइबो कौबगे हाइना संदोकना ताकपो लोइना मणिपुरी फिल्म हेन चाउखत हनबा नरबो वफुं कया थंकी के राधा कुमारना मणिपुर गवर्नमेंट फिल्म हेन चाउखत नरबा कन होनरी अवार्ड्स दी सिंह थबक पिनबा थौरांग लई मणिपुर फिल्म पॉलिसी सेंबल लोइसमगी थाकता लेबग लोइना फिल्म इंस्टीट्यूट अमसु लिंखनबा थबक पाइकले हाइकी चीफ गेस्ट ओइखिबा ओनब किशोरना मणिपुर बु मालेंगि लेबाक सिंगदा मसक ताकपदा फिल्म अचौब थौदांग लौरी मसि पुनिंग थौगनिंगाइनी अथुब मतमदा फिल्म पॉलिसी चटनरबदी फिल्म चाउखलहनबदा मतेंग ओइगनी लाइबक थिबदी मणिपुर गी थिएटर सिंग नोमनोमु सिधरकली मणिपुर सिनेमा के थिएटर लिंखलबदी फिल्म चाउखलहनबदा हेन मतेंग ओइगनी हिरम सिदा लमदमसि सेल पाइब म्यूजिकना मिंग चहनिंग हाइकी मणिपुर हजिक शॉपिंग मॉल क्या लापा PBR लाकनी गायना पाउसे हप्तागुम तौर कन्फर्म तौजद्री नत्रग मणिपुर बिजनेसमैन खर ने इन्वेस्ट तौर दिल्ली बॉम्बे PBR सिनेमा की स्टैंडर्ड की तादब थिएटर खर लाप याबगी मौद मधुद थिएटर कोई मणिपुर की फजर खरब फिल्म कापगा कोई येंब तारगदी अमुक हेना नुंगाइबा सिनेमा की साउंड ओरसु मागी लेबा विजुअल की इफेक्ट ओरसु अदगे आर्टिस्ट की मसक ममाइदी येंबदा ओरगसु पिसक पिने येंबई मौता मसागी अपाक स्क्रीन दी येंबा तारगदी क्या नामना फजगदली मदुसु अंगप फिल्म की इंडस्ट्री दा बूस्ट अमा मतेंग पांगबा अदु कनी हाइना इदुमाय तम खनजै लिसिंगनी तरहमदे की जनवरी तरमाथोइदा इम्फाल एयरपोर्ट की फाखिबा यामलो ड्रग्स अंगदु ललोनमदा सेनै हाइना CBI मराल सिरिबा मियो मंगा की मनुंगदा मरी ngasi लम्फेल लेबा NDPS की कोर्टा काखरे मखोय मरी अदुदी राजेश कुमार रामबीर त्यागी MD रजाउद्दीन सापम अगस्ता एलाइस ननाउनी मियो मंगा सिंग मनुंगदा ओक्रम हेनरेदी ngasi लाकिदे मसागे हक्सांगे अनाबा अमन मरम ओइदुना महाक लाकिदबनि हारे मखोय मंगा मग लुपा लाख अमम अमदी लोकल की मियो अनि अनीना साखी ओइदुना PR बॉन लौख्रे कोर्ट मखोय मंगागी एडवोकेट मरी लेनब चे चांग खुसिनख्रे जुलाई तांग निपाल NDPS की कोर्ट चार्ज हियरिंग चथब हौरगिन हाइना CBI के स्पेशल पब्लिक प्रोसिक्यूटर फिलेम इबोम चाना फोंदोरक्ली लोइन कारे अदमोय PR बॉन बेल बॉन लोइ फनिश तोरमे दोनो 1 लाख श्योरिटी 2 श्योरिटीज इन ईच ऑफ द एक्यूजिंग को अदगी मखोय दा RP रिलेवेंट पेपर all documents furnished over and the next date 8 July is the fixed for charge hearing moi charge hearing side police kano CBI na tori charge se tai amsum ta di habdu hearing se semaga charge the case hor sathar do charge frame to अना लायंग सिंगदा अंगांग उननबा सगाई सादुन पुथुरपदा लंबीदा अंगांग उनबदगी मखोंग अनिमक चटप ngamdana matam sangna लायंग दुन लेरखिबी तमेंगलोंग डिस्ट्रिक्ट की मनुंग चनबा नमकालोंग खुलदगी खांगथाई लुई कौबी चई कुंथ्रा माथोयरोम सुरबिनुपी असि जेनिम्सना मे तरानि थोइदिगा हौना लेमना लायंग लखुदे हौजिक मसा मतोम तम खोंग चटप ngamagi फिल्मदा लाकले जेनिम्स लायंग लिबी खांगथाई लुई की फिल्म ngasi mahaki apokpa khulgi chairman amadi khunjasna yengba lakpada mahna चटप ngamlamba ubada apenba phongdokna khre मांगना फरग मयुमदा हनबन मिट अदुदा मचाबु लायंग बिखिबा अमदी होना बिखिबा ईश्वर का पांखक ओरबा मियुसुंगु खुंजा सिंग ओक्तुना मपुंग फाबा कुमै अमो अंतोकिन हाइना विलेज चेयरमैन रेबुयांग गांगमैना फोंदोखी अपोकपा रामसिंह पौ गांगमैना महाकी मचाना लेप ngamदुन लेरबा उबदा ख्वाइदगी नुवाइबा पोई जेनिम्स की डायरेक्टर प्रोफेसर देवेन राइसमना अनाबो फनबा हाइबसी जेनिम्स की पांदमने हाइकी सागी जात मानद्रगसु एखम तिनद्रगसु एखोई ngasi एखोइना तौजरिबा जेनिम्स की डॉक्टर सिंह अदिगी सोमदा लेबिबा एखोइ मैडम नोक्तिनु सरिखोय रि उकिल मयाम अमना तौरिबा मसी मियोइबा अमना मियोइबु सपोर्ट तौदबा यादे हाइबा वाखुन अदुदनी चीफ जुडिशियल मैजिस्ट्रेट तमेंगलो नौतिने सोरीना खांगथाई लुइबु ngasi फिल्म asi yaurokna honabda chauna mating pangkhiba जेनिम्स की डायरेक्टर देवेन बुथागत पुंगदोके असंग सत्पा ngamandreba hawatpa ngamandreba mi ama akhoi mangda exercise bina kitang satpa ngamli se aso manglan se masi di Dr. Deven se akhoi yang tungda sumyang se ba to ngambi tamelo ise bigger service ka thui ti se myang se ba to ngamse राष्ट्रीय बाल सुरक्षा कार्यक्रम RBSK की मोबाइल हेल्थ टीम मणिपुर में स्काई हॉस्टल एंड रिसर्च सेंटर खुसम नदुना
hana naraba chai tara nipal phau manung de leba angang sing khangdok na ba lem na layang bi kem ang si lampel de leba medical directorate te pangthokre health services director Dr. Okrami Bomsana National Health Mission ki makhada RBSK gi mobile health team sing Manipur phom kya da block level hanguna pokpati gi chai tara nipal phau manung de leba angang singmu makhal kya na narak palaina sing ngak thon u pandam da paikal pa thorang gi manung sanna heart ki ko echocardiography loba amadi screening tawbe kemasi pangtokpani hairi heart ki disease gumba aruga brain da yanglen saruda khogi matum pomthok leba gumba simban kaiba gumba aruga khongkhutta matum wana club foot ka leba adugumba athuba tangai phadana life saving tawdaba yadaba singse hana khoina khangkalaga handak ki di khoimuroiba heart makhul ahoba leba main bagi thebak sima sima tam chana melaudradi angang ru chawjin thi aduga mapan da salaga melu tar ga so khoi paisa yam sangi lupa lakh mari ma sang aduna masi mayam se khoi kok na nabagi dam tai khoi na free da Manipur punwak ta khoi na 36 health block da RBSA gi tim mari doctor aniga aduga nurse samaga pharmacy ga thado ga khoi na heart manung da bera level sing aduga hairiba soiba laina kuntha je khoi thido pol loerbani Listening in Itaram the Pangto Kiba, Manipur Police Constable Long Nabagi written test the my pala candidates in Baiba was for likely June couldn't fall among the high doctor but the Akamakong Sang Haina. All Manipur written test successful candidate is in Itaram the Bears Police Constable Association Joint Secretary Namarakbam Suras and Fundo Cray. Nasi Major Kulda Leba Namtalong Committee Hula Pangto Kiba, Pamisunda Mada Makatana. Listening in Itara Troki April Kumangada Association in Hirkambu Amaga, Deputy Chief Minister Yauna Chief Minister Unavada. June gi ani suba soil fog manung da baiba bosgi fol haidol ge haina thazaba piraki adubo anover recruitment asida yelaktana ba afam su thamlaki bani housing fol haidok pi mawta anover recruitment asida oina thawai yauduna leire lakleba June kun fog manung da fol haidok trabe anover police constable logodar asida ainge mateng logduna thengnagani loina namakhal kya gi khongjang changsing ina haiki lakleba akoi gi date 20 fawbagi manung da hairiba akoigi recruitment akoigi baiba boss loirba akoigi kind reason out to bidaba taragadi lagliba date 21 dagi akoi anova recruitment ase logi mating lauraga akoigi association site dagi athingba thamlagani Ngasisu tampaki mafum kya counter blockade ki khongjang sangsin kre Bisnupur district ki maroiba lambi tidimgi Moirangdagi Churachanpur Fog Maraki mafum kya nupi amdi club ki volunteers na port puba madi Churachanpur chatpa gari sing sek tawduna potsai sing lokthakre Tronglaubi Khudekpi Tera Khongsangbi Kwakta Moirang Tudel Mapalda achathak purukpa gari sing thatuna chalan khide Saiton da sumiyo kyana nomda changdaba yadraba potsai purukpa gari sing chalan khide Moirang Wangu Kumbi diga nganna chengdai bising na pusingda ba chengpu gari sing su tingki Khoyathong laiba Imphal Senapati Parking da su Khoyathong Lekai ki Maira Paibi amasung club ki volunteers sing na Imphal lagi pusina na bohonaramba sing alu kwamana sing yaw na polong kaya puhan khire port pudun lakpa sing khamduna purakliba port ki mapu sing wari sanarba matungda makoi ki polam sing myam na loksil matungda mapam chabada thamanduna bahap ta halaga halanki Kongjang sangsilba si kanaguma mating mayok ta sathaba nate hauzik phangliba polam sing makha tana pusilakpa lepkhibadagi khudong chado kya mayok nakpa yabugi akiba adudagi section namba thaurang oina paikatpa khongthangni hairi akoina tawjari se counter blockade nate sing da moine economic blockade tawbodo adugi akoi mating pangjabani da moine economic blockade tawrigai akoi tampak da su moine tawrigai akoi tawni khoyathong gi leiriba club maira paibi akoi mian Ngasi ehing nongalam dai pung ani minit ifu manga taba aduaida Moirang Turelbam lekai da laiba Moirang Municipal Council gi councillor oramba Moirang Them Obi Muhini mapureba Moirang College Associate Professor Moirang Them Zugin yumda sakhang da basna bom ama pokhai halamle Numidang thokiba thogdok oibana thoina so pandi yaukhide Muhini na phongdorokpada mangonda kanagum amatana senkhai thungkhai amadi ki halekhiba leite maki mapureba college mari lenaba kanagum me amataga numaine da leite kari mari muda bom asi pokhai lamno khangam de hairi amarum da bom pokhai lamba thong yaning da phongdok tunangasi Moirang Turelwal laikai mandopta nupis wakan infam chatakre Europe da bom langsin be yaning de miam da aki akhang tawbiganu miam tangdu leitana leiba pami Kanana kari maram gi bom adu pokhai lamno haiba mari lene bisna sengdok piu hairi haiba koi lekai gi miyam nati khangjadabanina
ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯀꯥꯟꯗ ꯀꯔꯤ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯪꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯍꯜ ꯂꯃꯟ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯃꯤꯄꯥꯏꯕ ꯇꯨꯖꯨꯡꯕ ꯐꯥꯎꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤ ꯇꯣꯔꯦꯝꯕ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯄ꯭ꯔꯦꯁꯀꯤ ꯃꯤडियाꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ MSPDCL na street lamp thanab gidamakta wahengbam lekai Oriental College gate fawing fung kyada underground wire punanaba tawkhai khibam pham singa si phawa semjindri masin maram moiduna miyam lambi chathok chasinda kudongchada mayoknare company asin lambi sida mai ngalan bibagi damaktiri miyoi kyana thagapasu phongdorakli Amarom the MSPDCL na tidim lambi ki fung kyada tingba wire sing loktokpada ISTV network ki optical line sing kaisampata loktokpa yawdigi phomdu phawdna puriba service providers sing kon phom sing da signal pi ngamdre hauzi atin break amat Nauna sanarpa hapulakpa body builder singna stamen gi body clothes sinabiyo ITC की ओजा सिंगना फाउंडेशन अमदी रिवीजन कोर्स सिंगदा सब्जेक्ट सिंगु मचा खाइना ताकपीबा अमदी मॉक टेस्ट अमदी टेस्ट सीरीज क्याना अइना ngasi फंगलिबा सिदा यामा चावना मतेंग पांग My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Klana chini kun mga mapupara kada in advance or iba growth iba. Manipur data na tana maling no kung kuding magta likla ka mambaw election hand zage and wishing likla on its 25th celebration. Hainaw gi asengma mahau pambirabadi Legere Freshy Mango Buns adusu sumna tagi lupa tarada 600 ml na tuga 1200 ml Freshy Mango drink labada Mimi noodles lemna hapchigani champrado na fresh winning labadi thakpiyu Freshy Nimbu Pani punamak fresh amasung pure oiraba Freshy amukana tanam nokchari National Food Security Act ki makhada Manipur lengak na card paiba miyusingda cheng kilo manga phangangani hai khrabasu Ketrigau kendra ki manungda laiba kongba nongthom lekai gi oina miyoi amada cheng kg ahum khak piduna miyam gi hak maliba si kendra gi MLA Amin Chana chapchaba maram sengdokadabani ngasi kongba nongthom lekai development committee lekai si women association amadi kongba youth organizing gi miyusing yauna pawmising unaba amada organizing vice president and ojitna Sengwana piribasigi maram hanglubada lalolu kharna cheng lokibadagi ni haina marilenaba agency na kumlaki Sengwana pibasina lairaba miyamda khudong chadaba mayoknare seng kilo suna phangan biyo haiki apiduga hom pi kai ba ni se karamba ground kai no karamba organization na kai kakpuno nataga MLA na kakpura nataga kugi shopkeeper oribasing na kakpura adigi gomena ka tharakpura hom ji piona manga di iraga adu madu mayam mari neba cancel oriba kogi MLA boiro kogi food in the simse bai gi kamuno boiro any mioi cancel mioi kogi mari neba department do lataga ni person amana masini do koi miyam da sengdokpa athumado sirukbi pame ko chengi logdaba mayam ju yawri khara lawrga su masigi sengdoka lawgani ngai na bijam yawri Miyam gi phambam tokpa cheng mapung phana phangdribasi Manipur lengak amadi mari lenaba minister na yamna kupna yengsin batangai phade haina All Manipur Anti Corruption and Social Organization na phongdokle egasigi makhada miyam da cheng phangana bahonabada rajniti gi khut changliba makhai phagi tagani egasi mapung phana chanhan bangam loi hairi Food Security Act kanglol chumna chathabagi muhuta department gi officials sing na table la mikok thibadagi lairaba mil ising kya da egasi kana ba phanghanre Senjau paiba lalonba sing chengi transport contractor singna minister singa manarga seng lona yonthok khibana singba thabak kaya chathadun lari haina KCP pori maitai lupna phongdokle lubasigi publicity secretary malemngan maiti ki cherol amana ek asi wangmada thabak thorom kaya sathabagi matangda asawi isu ama lamdam asida oirakli maikai kaya dagi seng yanthokre card phangandre cheng suna pithokre haba launarakli masipunamak asigi laingak amadi consumer affairs ki thongmising aswebani
ration card piba matamda kupna yengsinjuna piba yaba yadabasing khangdoktuna card pifam toi larabagi pankhagi manungda leiribasing ration card fangali natraga phangande haiba official singna kendra singda chatlaga thijingadabani card piba yaba miusing khakta card pigadabani ek asigi channa kalongi matungina card paiba singda cheng wana piba chengi mamal hena loba amadi card yanthoktingai da cheng yanthokpa yaroi Department Inquiry Committee ma semduna card fangdaba cheng wana piba matang asi thigatuna action logadabani kariguma lokhatrabade luki maikai di action lokhatpa horgani cheng wana piba agency gi mathakta su mieng changani hairi Sayesigi Mars hada Genesis program gi makhada Japan da chaluba India gi mahiroi singi marakte khangalaba mahiroi marina New Delhi da leba Japan gi embassy da PowerPoint presentation tawhanduna leibak ani gi marakta leinariba mari gi matang da kupna khana nainakre Tormadu saru yakhiba Manipur da gi Siddharth Moirang temna malem gi ani sublanjau matamda Japan ga Manipur ga gi marakta leinakhiba mari gi matang da pikhiba PowerPoint presentation da Delhi da leriba Japan gi ambassador Kenji Ira Matchuna apen phungdokre Japan gi University singi director amadi forum kayana Siddharth Moirang tembu class 12 lore matungda Japan da lemna mahitamba yananaba scholars to piga habiga offer mari pirakle Siddharth Moirang tem Kendra Vidyalaya number 1 Imphal da class 11 tamliba mahiroini mahak hauze rural development minister oriba Moirang tem okenragi machanupani Handak ta Yaripok Bisnu Nahada Pangthokpa Isagi Nongmai gi thorum amada sel asobe piu yade haiba wahuda laikai se leba o khomai gi machanupa o bungobi chahi kunthra tarukna TI Surchandra gi machanupa TS Lokendro chahi kunthra Nepal bu phukhya thong pende mari lenabasung na mieng changhaningi ngasi Manipur press ka to pangthokpa pamusungna ba amada Lokendro na o bungobi na sakti leba imungi mini karisu tawangam loi haiduna maralai taba mi bu phugi thong pende haiki ngang thingbu si lakre thingbu lakre ai si doctor da chale doctor da salaga ai si sai kai si sai suba sai si nga yam nai na ai si kang doctor yeng ga x-ray am su ka ga ji lo soe aduga pojibo da nga su kai tori kumai tori hai ma sin ko ya sin na bagi na traga na abagi kai dore ko ba hangbol lak bi da bai ta masi Lebaki mapi pa oyuga amagi family na sumaina kareta parjajin da satha baje masimdi violence satha baje masimdi pamjada bai ta Lisingani tara marida Yaripok kakmayai mana lokol da mihatina halambi lorem mombi ranjita mihata chenaba license ibom cha chahi angkhai maribu lengakna kaisum sangi thadokpa tarabi madu thorpa phapati gi daita lengakna pugadabani Hiram sing mari lena ngasi Manipur press kap to pangthok pa pamis una ba mada apun banupi khunai Yaripok ki wangang loi ke memana lengak na mihat pasing matik sa ba cherak pi da bana lamdam sida nomma khang dana mihat me pung chang hengalakpani Ranjita mihat chena ibom sa thadok labadi lup sing na myang loinen akan makhongjang changsingani hairi mihatina hatkiba hojik na sajiwa jenda lairiba mihat ba laisram ibom sabu